Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi amuk laubirasi Natheikhraba Echel taruk suba tangkak potsak ado atei karisu nate matam amada thawai oiba mana cheksinna sinakiba nuksina pibirakiba notebook pen amadi exam ayada pirakiba card cup adusu makhoi anigi photo hapa crystal marriage bowl music box amadi maga sagonaraga leiriba teddy bear tapna yengli mitki pisu lepana itana chinthari khangba ngamdana makhol thokna hikna kaplai nangbu aina suk nuksiriba karigino nangna pirakiba pot singse aina hundok pasu ngamdre ai yam ware aina wariba sigumna nangdi wadabra nangbu matam kayadagi amuktang uzaradi khana leiramba ngasidi nangbu yengba ngamdre kapna gift singdu yengli gift singdugi marakta photo kharasu yauri photo adu group photo ni tuition loiba numita kapkiba photo ni pidu taithoga haukraba wari singdo amuk ningsingli ya changlakpa matamni pung 5 muk tare ruhan school halaklaba matung tuition amuk yawba nangnaba tuition center tamna hobi lakli lambida suras ngaiduna leirambadai moi ani punna lakminare ruhan atai di kaino udena surasna moi di chalamani ai su khar thengi ngasidi ruhana amuk o fare lao adudi ekhoi ani su chalase chalase ngarang tuition hauba numita laktrina kaige aidi ahanba ka oibaduda tallaba aduini tanni nangdi ekhoi ahanba numine hena nungai khalini asumna ani do wari saduna lakpana tuition mafam yore joska malem gasu moyani ngai duna lerami malem tenge da ani singa sidia suras namuk yada tawrini ne school do swai do iramladi hector dress change tawda bida lakpa yaba adu sunati aduna hekta thengi ruhan kanano made aidi sakhangdriye josna malem ko bani khangnawo masu tuition akhoi ga bun bani ngarang ta sakhangna bani khoisu ruhana amuk o hai aigi mingna ruhan malem aigi na malem koi no school loi pun bro suras na mukum lei pulle malem adudi ai tangni ne tongalisa ruhana adum pundu sidi kaisu kaide adum tina siloina malemna hoi adu uri tina doini jos phare jangla se manung da dudi suras as ngai khoi horam dai da jangsi manung da famlaga sum leibu tale amar sunga ngai bi kise ruhana hoine masula kane hayobani aidi kawu kawi jos hoi aduri ngai bise nakana madana mina as tuition jani kan bada bit ka leiti he asingba premi nang kai daure haibanu bema mina nupa ni na mawum tabam tu suyak yaudi loina thun chum bangakta thebisna asingba ai su kalamini nupa masang ma taw fazaba yawu udemi ningolna kai deino da ai di uibada kemta khangdi rezina noibu loirumi iroi man bisa warden do amuk tholaga amuk adu ada taw leirani lao wari sana tawgadaba singdo tawri loisinba loiraga makhoi famungda chaiduna leiriba firol singdo loiselamlaga tuition chatnaba thominarei moina tholakpada warden mapanda famduna leirami ningol nason pingna yengo yam puningdra yengo ba sakta siga torbot ekmaladana thoibisana tumina pakhum pirei aduni pung makak manbise mawaga su wari sari malene aine
hostelgi mapusi machanupa leramadi koishillaga nahendawni. Minana amuk tapna wathi da tawleranu yare law uisi oiroidaba wakhalduda kokto thadaranu. Warden kana kana no aduwaida amuk murum sol leirido tuition chatoyodi chalodana. Ngangnarambasingdu khanglep lepi hoi mai haidana tumin thongnarai. Minana wardendugi khuchattu matau tamduna chali. Makhoi manga wawa launa nokli. Pung manga makhai tadore moina tuition mafam yorakpada. Makoina leiriba hostel duga tuition mafam aduga yam lapnaba nate. Tuition mafam yorakpada gate changfam manak aduda nupa kharasu leptuna leirami. Mayamdugi marakta masak matau fazaba nupa ama gate tugi manakta leptuna leibadu Thoibisana hoi kangbuna ure. Nupa du yengbada mong hadaba ing tapoina ui. Magi mataudo Minaga Premiga di chatna yengli. Mina Bye ada nupa am leiri. Premina mo hoi bye isu khangi masak sidi kaino ngauri mi. Minana yaro ngaubuga aina sonda mut sagali. Nupa do yengna Mina khudi thizali. Nupa dusu moiromda fat laisilakpaga mapa chane no fet tawna khut haiduna yenglai. Minana khut hairaklibado mangonda mandana Minasu khut thangalui. Nupa do makhoi anigi manakta sum changsilai. Minana hai gena tawrikanda Amar nangdi kayam kuire lakpa hauga horamdine. Ruhan ngaya koire ai nang chani haidu kawbeni ado tomthindi tuition yauri nai kaigino. Amar ho school de yaurani moi baba hoina ming chanbada tuition gi paisa ju piramba male surasoi male moi di lakrajalo. Ruhan hoi loila abani ada lepaga leiri. Amar yang ngalina moi dia phare law moi manakta changlasi. Moi anisu haunaduna mamanaba sing leiriba domda chatkre. Ngehak leiraga first base loiraduna thoknarei. Moi sing thokiba loibaga nupi macha sing hana changi. Fajanabo famthadri nupi sing dudi loire. Somda amukta oiba makhe langbada. Minaga Premigana makhoi ahumda pauda tamni. Mina ibema hauji Premiga ibani chopke khaktangai. Thoibisana kari tawrage haise. Premina nupa masak fazaba mana nofe tawrei khaluraga ekhoida oiramdriba. Regina nakhoi sidine chopu chopmande. Haina Ruhan hoigi group tu susanglai. Moi changakpadu ubada Mina tu lai tu furit ango bolit pasi. Ningol wow kaino yam phajaiye sidi. Thoibisanadi Ruhan bu ubada magi thamoida karino haifam khangdaba ma dauna tawkhre. Mitfam homgani haiba kawba makai yengduna le. Ngahak ngaktu leiduna yenglaga makha tarei. Thoibisana yaro amta aigi oiduni ne kanam toy biaro. Regina yare ko amta khatkinu tapthako ko. Thoibisana adu ada khangde aigini ko simadi. Mina aina hana ubani ko. Thoibisana ura kaidawrage angamawum konya sedri. Premi honabiro thangna phabi mayam aikoidi upai leijade. Makhoi nupi masen wari kana sanari. Ruhan hoi party dusu maning oirap changsinduna famkre. Jos, Ruhan, Amar, Suras, Malim makhoi manga punna famine. Makhoi mari di school su punna Thaubalda leiba Fancier Abiram Higher Secondary da tami. Aduga Malim di HRD da tami. Nupi sing dusu school manadaba yauri. Thoibisana Ningol, Mina, Premi makhoi marina Tampasana Higher Secondary School da tami. Aduga Regina di Fancier Abiram Higher Secondary School da tambani. Regina di yumdagi updown chatpadu nungaite haiduna Thoibisana hoigi hostel da matam kharagi leibani. Ruhan su Regina hoi babana hainaduna tuition asi yauribani.
Thaibi Sanadi Ruhanbu tumin yengli. Ngehak leraga tuition ojasu laktuna tuition hauri. Ojana somda larikana takli. Thaibi Sanadi Ruhanda yengnaba honabada larikana chumbidre. Magi matawaduda ojaduna. Ibema sakra phajabi kaidano yengli dubo. Somda lere whiteboard ti maninglomda nattene. Mayamdo nupiromda loina yenglai. Ruhan su yengli. Thaibi Sanadi Ruhani yenglakpa aduda mamaidu leithoki. Asumna tumin huran yengduna tuition du yauri. Tuition lori subject amagi oja ngairi. Thaibi Sana bench tagi fuk haugali. Ai asi nupasi koide yadre. Hera phammomta. Minana makut pairaga chingthai. Kaino phammu he amta. Masidine. Tuition loiradana mayamdu punna thoklai. Marak aduda kharak farak phubi Minana haire. Tanausira. Yaine lao kanade maningda lumaga lerano chatkibana handore lao inaruse. Rezina wa ngangde moigi mataududa tumin noi. Madi Ruhanbu khangbanina wa makha tarode. Warisu pak sanade. School pulle haiba khangni. Section su punde yam nakna su loinade. Nupi singdo Ruhan hoi matungda tapli inare. Oi hero ming kay kauge. Tadro furit ango bolipa nang puni hanglise. Yam ponge khum da biga tawi. Nasak pazai na tawiro nang dubo. Wa amta haigemi. Ruhan hoi sutara duna. Surasna. Bye. Ekoi do ora male moina haise. Amar. Moi noina na shale tawrisidi. Ruhana amo. Manono tandro adum tumina chalo khumluno. Jos. Ekoi dadi kaisumi tabiroini nangdani attack tawraklise ko. Ruhan. Yare banoiba parking yonaba khar thuna chache. Mina. Ming kay kauge haibani chik pro do haibabo. Nupi singdugi mataududa Ruhan khumdabida khongjel yana chakhatki. Magi mataududa nupi singdudi hena nungaijabi thokre. Thaibi Sana. Khangni banang aina phangdribo tananiba ngasina loidriko chelu nang nungtigi natunginani phangdabaga yaba nate. Khanghaudana kaplamba maithongdo khanghaudi kanna nokli. Manakta leiriba phone adusu lakli. Palem calling. Hello, Ima. Pisu taithokli. Nangbu chak charabo ibema. Chari Ima. Ima hoidi charabo. Chare. Nangbu kari taurige. Sumlere mini Ima. Oh, pare. Ado ibema hospital di kamdawi. Thabakbu nungai bro. Nungai Ima adum. Ado chatpa hobada ngairibanina khangde. Hoi tekli pushinba haibaduni. Aisu isase nungaiti. Khuruse yamna chi. Nangamta tike ka amo. Ai nanawga lake hayengdo. Hoi Ima lao adudi. Pare Ima su thamlage adudi. Nangsu waramlani pothanaba tawroko. Ngaihak mama macha wari sanaramlaga thamkre. Thaibi Sana su chari singdo tapna loisinduna table aduda thami. Masu fam thaduna mana chatpa mafam khudingda puduna chatliba magi thawai makni kana nungsina thamliba Ruhana magi birthday numita pirakhiba teddy bear do konduna tumba themli. Matangi ayuki matamni. Thaibi Sana ngantana hogatuna masagi nongmagi ayuki mathau tawri. Thabak chatringaida firol amot pasudokli. Suba loiraga fi singdo amuk thadokduna phaunaba laknari. Hanagi asuba singdu kangduna leiba singduna loksili. Loiraba matung chak amuk thongduna khara charaga hospital duty chanaba loisili. Loisinba loiraga tholakduna gate mapanda auto ngaiduna leptuna lei. Auto ama lakpa ubada makutuna khamo haina sign tawi. Auto adu tongduna hospital tamna lai. Mama na ngarang hairakpagi matungina ticket su kakle. Hello, Ima, labo.
ꯑꯩ ꯇꯤꯀꯦꯠ ꯀꯛꯂꯦ ꯍꯣꯔꯦꯟ ꯂꯥꯛꯀꯥꯟꯗ ꯍꯥꯏꯔꯛꯑꯣꯀꯣ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯒ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯔꯨꯍꯥꯟ ꯁꯨꯔꯖ ꯄ꯭ꯔꯦꯝ ꯃꯈꯣꯏ ꯑꯍꯨꯝ ꯏꯃꯨꯡꯗ ꯐꯝꯗꯨꯅ ꯃꯈꯣꯏꯗ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯟ ꯇꯧꯔꯛꯂꯦ ꯐꯣꯟ ꯑꯗꯨ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤꯡꯗꯣ ꯊꯧꯔꯥꯡ ꯇꯧꯔꯕ꯭ꯔꯥ ꯇꯧꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯉꯥꯔꯤꯌꯥꯟ ꯆꯤꯡꯈꯣꯡꯗ ꯎꯅꯁꯤ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁ ꯇꯥꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯐꯣꯟ ꯑꯗꯨ ꯀꯛꯈꯤ ꯁꯔ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯨꯔꯖ ꯚꯥꯏ ꯑꯩ ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗ ꯁꯥꯔꯒ ꯂꯥꯛꯑꯒꯦ ꯑꯩꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯈꯔ ꯑꯃꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇ ꯆꯠꯂꯒ ꯆꯦꯛ ꯇꯧꯔꯨꯅꯕ ꯍꯥꯏꯈ꯭ꯔꯒꯦ ꯁꯨꯔꯖꯅ ꯂꯣꯟꯅ ꯀꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯍꯜꯂꯤ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯀꯨꯞꯅ ꯌꯦꯡꯂꯤ ꯑꯀꯣꯏꯕꯗꯣ ꯁꯨꯔꯖꯀꯤ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯂꯩꯍꯟꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯜꯍꯧꯕꯒꯤ ꯃꯤꯡꯗ ꯁꯦꯜ ꯈꯥꯏꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯁꯔ ꯃꯈꯣꯏ ꯂꯥꯜꯍꯧꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯤꯁꯤꯡꯗꯒꯤ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯀꯨꯏꯅꯗꯒꯤ ꯇꯥꯟꯅꯔꯛꯄ ꯃꯤ ꯉꯥꯛꯇꯅꯤ ꯁꯔ ꯐꯔꯦ ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯜꯂꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯐꯅꯤ ꯁꯔ ꯁꯣꯝꯗꯅ ꯒꯨꯔꯨ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯂꯩꯔꯛꯂꯤꯁꯤ ꯀꯨꯏꯔꯦꯅꯦ ꯅꯣꯡꯃꯩ ꯑꯁꯥꯕ ꯈꯔ ꯄꯥꯏꯁꯤꯜꯂꯒ ꯑꯁꯤꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯥꯏꯗꯒꯤ ꯆꯥꯅꯤ ꯄꯨꯂꯤꯁꯅ ꯐꯥꯔꯗꯤ ꯍꯩꯒꯗ ꯆꯍꯤ 4-5ꯁꯦ ꯑꯩꯈꯣꯏꯁꯦ ꯐꯥꯕ ꯉꯝꯕ꯭ꯔꯣ ꯁꯤꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯉꯝꯂꯤꯕꯁꯦ ꯒꯨꯔꯨ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ ꯋꯥꯅ ꯄꯩꯁꯥ ꯇꯥꯟꯗꯣꯏ ꯁꯔꯨꯛ ꯃꯈꯣꯏ ꯃꯁꯦꯜꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯊꯥꯔꯤ ꯄꯨꯡ 1 ꯑꯗꯥꯏꯗ ꯔꯨꯍꯥꯟ ꯁꯨꯔꯖ ꯄ꯭ꯔꯦꯝ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯂꯩꯔꯤ ꯁꯨꯔꯖ ꯍꯣꯏꯒꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤ ꯍꯥꯏꯅ ꯄꯨꯡ 3 ꯇꯥꯔꯛꯂꯦ ꯄ꯭ꯔꯦꯝꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯅꯣꯏ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯂꯥꯛꯆꯔꯦ ꯑꯩꯈꯣꯏ ꯅꯣꯏꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯂꯩꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯊꯥꯗꯣꯔꯛꯀꯦ ꯃꯤꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯤꯑꯣꯏ 2 ꯂꯥꯛꯇꯨꯅ ꯔꯨꯍꯥꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯂꯥꯛꯑꯣ ꯁꯣꯝꯗ ꯆꯠꯁꯤ ꯔꯨꯍꯥꯟ ꯄꯨꯔꯛꯂꯤꯕ ꯕꯦꯒꯇꯨ ꯄꯨꯔꯒ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯗ ꯄ꯭ꯔꯦꯝꯅ ꯃꯥ ꯑꯣꯏꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯔꯨꯍꯥꯟꯒꯤ ꯃꯈꯨꯠꯇꯒꯤ ꯕꯦꯒ ꯑꯗꯨ ꯂꯧꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯤꯡꯊꯛ ꯑꯗꯨꯗ ꯀꯥꯈꯠꯈꯤ ꯑꯗꯨꯕꯨ ꯅꯥꯔꯣꯟ ꯑꯔꯣꯠꯄ ꯂꯝꯕꯤꯗ ꯇꯨꯃꯤꯟꯅ ꯁꯨꯔꯖ ꯍꯣꯏꯁꯨ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯈꯔꯒ ꯄ꯭ꯔꯦꯝꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯨ ꯌꯧꯔꯦ ꯁꯨꯔꯕ꯭ꯔꯥ ꯄꯩꯁꯥꯗꯣ ꯂꯥꯛ 10 ꯄꯨꯖꯔꯛꯂꯦ ꯍꯦ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯗ ꯂꯥꯛ 10 ꯍꯥꯏꯈꯤꯕ꯭ꯔꯥ ꯀ꯭ꯔꯣꯔ ꯑꯃ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯛ 10ꯗꯒꯤ ꯍꯦꯟꯅ ꯄꯤꯕ ꯉꯝꯂꯣꯏ ꯅꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯇꯣꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥꯗꯨ ꯄꯨꯜꯂꯒ ꯊꯝꯕꯗꯤ ꯅꯠꯇꯦ ꯑꯔꯩꯕ ꯈꯔꯁꯤ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯍꯦ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯄꯩꯁꯥꯁꯤꯕꯨ ꯍꯦꯛꯇ ꯂꯥꯏꯅ ꯇꯥꯟꯕ ꯌꯥꯕ꯭ꯔꯣ ꯍꯦ ꯅꯣꯏ ꯀꯅꯥ ꯂꯩ ꯃꯈꯨꯠꯁꯤ ꯄꯨꯟꯁꯤꯜꯂꯣ ꯑꯗꯨꯒ ꯑꯃꯨꯛ ꯐꯣꯟ ꯇꯧ ꯂꯥꯛ 10ꯁꯦ ꯌꯥꯔꯣꯏ ꯍꯥꯏꯀꯣ ꯄ꯭ꯔꯦꯝ ꯃꯈꯨꯠꯁꯤꯡꯗꯣ ꯄꯨꯟꯁꯤꯜꯂꯤ ꯃꯃꯤꯠꯁꯨ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯇꯦꯟ ꯑꯗꯨꯗ ꯄꯨꯟꯁꯤꯟꯈꯤ